ngasi numida wairam phongkiba tungan manipuri sifongsingi amasum thokiba thaudo wathoksingi maru oibe I pausing khongasaraga Manipur top channel gi maikeidigi myamna thamjagi ahanbada Manipur khundari ba furu masil gi marakta communal oigidaba ADC bi Leingakna sexual hopa fai ozoi Manipur Hill Areas Autonomous District Council Bill 2021 asi yamna mak sensitive oiba bill amani bill asima unconstitutional, unofficial, amadi defective oiba maramna Manipur khundari ba tuan ba furu masil gi marakta thoning ba thaudo kya thokpa yaba maramna paliba lenga asina khanthani ni haina veteran politician ozoina phongdokre Wapham asi kawada laiba mahaki mayumda paumi singa unaba amada phongdokladuna mahakna makhatana hai Law semada yauriba lawmakers singamadi MLA singi marakta bill asigi matangda Wapham amatang asi fawada phongdoktuna leibasina maram oiraga tungi sarol surolda bill asigi matangda MLA sing minister singamadi lawmakers sing karigumba amata khangdarabara haibigi Wapham lakani khanbadagi lamdam asigi miyamda observation oina Wapham asi thambani ADC gi bill asigi matangda demand tauriba singi isil inaw amadi Leingak paibadi yauriba lawmaker singna khangbigadabadi bill ama sembada maru eba Wapham ahum sangi Wapham singa dudi bill adugi object and result delegation of legislation amadi financial of memorandum hairiba point ahum asi bill asida yaudaba maramna Hill Areas Committee na bill asigi matangna pass tawiyadi Lunena Minister Amana Tribal Isil Inaw Singi Interest Bill Ama Simbige Hyrabasu Mari Lenaba Law Department Tanabaga Lunena Cabinet Ki Ayaba Yauraba Matamda passed over the Bani Leingak Padi MLA Minister Singna Kangzinadaba Saduna Lady Basi Tungda Kang Masil Gimarak Nuaina Dabakia Tokpayai Hyraduna Manipurgi Governor Su Hiramasida Asiat Papidep Lobiduna Tangdu Laitab Lamdam Ama Ohenaba Honaba Matoktai Parliamentary Secretary Taragani Thoigi Matang Paladuna function Taugadariba Governor Amadi Speaker na Tabak Taudabadigi Nasid Lamdamasida Indian Constitution gi democracy bu aran bu wantok Hanna ba hona ribasi atop state singi mamang na ikai ni ngai ni haikena su paus na pali atop paw manamo santi oiba lubanan bagi campaign da police thazilaktuna aki akhang piba yaningde hemanta Wangjing Tentha Assembly Constituency gi manung sanma Tentha amasum Maiden Khulda Hanagi Minister Moirangthim Himanta gi lamjing makhada mathang tha December tang kuntraga mathoi fawa sathagadaba Clean Up Campaign 2021 haina mingthonba lamtu sengdokpigi campaign ama miyam gi rally amaga loinana ngasidagi hokre Tentha amasum Maiden Khungi masing yamlaba Congress ki workers sina saruk yaduna ngasidagi haukiba campaign aduga mari leinana Wangjing Tentha Assembly Constituency da Congress ki mirep amasu oiriba hanagi Minister Moirangthim Himantana Congress ki nupa-nupi workers singa sina lamtu sengdoktuna lunan ba mafam ama oina pandamda campaign asi hokdokpani campaign asi Tentha amasum Maiden Khungi mafam sinba thungna sathagadabani M Himantana Lau singugi ihau naharol singi ihau sing kaidonungda sakti amatana namthapangam loi haireduna laumi singda yamna sauna saithing piba bara sakar gi farm lo ahumbu lo miyam gi mihau amadi Congress ki lusingba Rahul Gandhi na mangjil thaduna haukiba ihauna maram oiraga farm lo ahum adu handokiba sigidamak nungaiba phongdoktuna ngasigi yamna santi oiba rally amaga loinana Clean Up Campaign 2021 Hawdok pasida masing yamlaba police thazilaktuna miyamna aki akhang piba si yaningde hain su phungdokhi atopa pawmana pensioner sing awaba mayoknare pensioner sing da pithokadaba lupa crore songarom Leingakna phajinduna thambadagi pensioner sing awaba madi khudongsa daba kya mayoknare pisum thongda leba pensioner union gi office da Manipur State Pensioners Union amasum Manipur Government Services Federation na paumi singa unabada Federation amasum Union asigi Vice President L Sadatna phungdokibada sayanigi mamangdagi pensioner singda pithokadaba mari leinaba senpham sing state Leingak hauju pawa pithoktabana maram oiraga imung punaba honabada khudongsa daba kya mayoknare
Maka satharak poina ngasi state si goiriba COVID-19 update mayamna thamjage ngasi state si goiriba COVID-19 gi positivity rate si 2.3% lady aduga punamiyo ama ngasi COVID-19 na laikidre haina claim tawri aduga apun boina miyo yangkhai na nawna COVID-19 na positive oiba thengnarakre aduga miyo lising ani ga samaga nifu ga tarukna ngasi nawna COVID test toki hairi ngasi COVID-19 na positive oirakraba miyo yangkhai si Bisnupur dagi ahom Sandel dagi ahom Impal East dagi taraga taret Impal West dagi kun Kaksing dagi ama Kamjong dagi ama Kangpokpi dagi ani Senapati dagi ama Tengnopal dagi ama amasung Ukhul dagi amane amasung ngasi COVID-19 na positive oiduna laikhidraba amasina Impal East dagi ni haina claim tawri makha satharak poina to papaw khrana economic blockade na malpuba gari kya lamkhangda panduna laire Irom Maizrao Social Youth Club na su counter economic blockade ki sem saba Loinakre Manipur Hill Areas ADC Bill 2021 pass tahonanaba All Tribal Student Union Manipur atsumna taliba demanasigi matangda singi district singda thasigi kungani thudigi Manipur gi singi mafam singda matam kaktaba economic blockade chathakibadagi madugi saitheng haujuk miyamda fangba hore National Highway singda chatharibi economic blockade asina National Highway number 2 da lakadaba malpuba gari kya Manipur yokshilakpa ngamdana lamkhangda ihing yareknare loinana National Highway number 37 amadi 102 dasu Manipur miyamna nongmada sangdaba yadraba polam kya purakpa gari sing panduna leire panba yabadi achumgi Information and Publicity Secretary Khaiminland Dongelna matam kya gi mamangdagi asumna tanduna lakhiba dimanasi lenga asina thabakta onthoktrabadi thasigi Kunda state asigi singi lamsing na pungkun nga marigi total shutdown amari thasigi kungani thudigi matam kaktaba economic blockade chatharagani hana lakthokiba lairabani se minister secretary na unabada khangalakpadagi asum ansam KSO amadi asumgi federating unit singi mihut singa minister na lusingba Leingak ki mihut kangbu amaga unaduna warisanaki warisanabadu yanaba mata purakpa ngamdabadagi khongjang singadu makha sathanaba phireb laukibani haina asumgi mekedigi phungdokhiba leire amaromda singi district singna total shutdown amadi economic blockade asigi mayokta counter blockade tawragani haina Irom Maizrao Social Youth Club na phungdokre Club asigi nupi lusingbi singna phongdorakibada singi amadi tamda lenga ani thokna laigadabani haiba Wapham asi constitution gi wangmadani bill asi parliament ki thakta khanagadabani assembly session da khanagadabanati Manipur da lenga ani leibi yaroi hairingai sera asida singi lamda highway blockade tawribasi atubu matamda handoktaba tarabadi tampakta su miyam punna counter blockade chatharagani haidi Atopa Pawamanamo, Se Minister and Berena Lusingba Council of Ministers Singna Tonga the helicopter Yadabadagi Semnakre, Zeribam the Pangtoka the Batoram Ama Yaunaba Minister and Berena Lusingba Council of Ministers Singna Tonga the helicopter Yadabadagi Semnakre, Zeribam the Pangtoka the go to Village 2.0, Yarunabagi the Minister na Kangladagi Tongduna Satkadaba, Gobel, Tragi. Helicopter asi se minister yauna council of ministers singna tongkhalaba matungdi yaraktabani khudakta engineer sing kauraga semlaba matungna se minister gi khongsat pung anirom theng thana jeribam gi damak Impal thadokhi tasingbar ayuk pung mapan makhai Impal thadokadaba du tangai fadan ayuk pung 13 makhai digi jeribam gi damak Impal thadokhi haina pausna makhatana su phongdorakli Hauzi koina di miyam pauk si matang asa luisinjarage amasum pathoksa gibida soikiba lankiba kya yaursu miyamna ngakpigani amasum matam gi maruiba I pauk sung leptana update pizarake haina su channel sigi maikedi gi miyamda thamjari and thank you